मरुओइबा पाउ angam hanazarasanu angambana palhaurasanu haibagi firamda Modi sarkarna kumhai yengduna leiriba asi karigino haina CLP gi leader oibo hina fongdokre. Drone sizinaraga vom thadaraktuna mitam kaya halafawba tumina leishimba tarabadi miyamna inglishinga chamapan pumpumapan gi mamangda leiramba pre-merger political status talakloi hainingai leite haina Nerus mangangna fongdokre. Chief Minister ne ing nachikna leire haibaga tonganbaga numita akhap arau nangni haukiba numiki kautuk thaudok santigi makola haiba wahang nun thaudok popular na hamnakre. Kurumjari, Nariswindo Manipuri News meeting tabiru kum namapu Gitanjali SAIREM na taram nokchari hauzik pungja sipawi mapung iba pau sing miyam da pijari. Hauzik state lengak asina lamdam asida law and order ngakpa ngamdre miyam gi punsi lanthum ngakpa ngamdaba lengak asida wangang ningba hangningba pokdre hairaga su makoina thokpa ama tawduna leire haiduna state lengak asida leiribra leitabra haiba wafam CLP gi leader COCOMI and fongdorakli wafam asi Congress Bhavan da pangthokiba pawgi mifam ama da hangkhibani mahakna makha taraduna Manipur gi safe oigadaba jaga kadaidano micham praja miyangi yum khaktanatana Raj Bhavan amadi CM gi banglo da fawba irai line drone season aduna bom mafam amada hekta thadaba ngami CM gi banglo fawba safe oidragadi Manipur miyam gi punsidi karamna safe oigani Manipuri miyam kanana ngakpi shanbigadawri bano haina hanglakli amadi angam bahana zarashanu angam bana palhaurasanu haibagi fibamda Modi gi sarkarna kumhai yengduna leiriba asi karigino haina hangladuna CLP gi leader na makata na hai India bloc na president rule support tawde president rule tawbiyu haibanate adubu kapningba mafamda amadi drone sizinaduna vom thadaninga mafamda thadara fawba India lengak asina yengduna leiriba asi karigino Kuki singna hauzik bom thadarakpa asi hanagi law and order ni haiba haina lawambani adubu hauzikti national security that singnarakle hairadna center lengaki pukning chingsilakle. India government yenga leirisi karinoba sigi stage yoraba drone tawga bom thadaraba kaning mamu kapsaraba location di nganangi koktuki sida natiyeba mayam buji khangbirena moi sugunuda sinam kunda mafam akoiba beli gi akoiba futhil akoiba sidaida program set torga tawgadoribra tawroidoribra tawpuju noise tawpuju yai adu huji futhil meyada chingkhongda leiminaba hana nungsinana chana chinana lerma mayamji kharai khangdagi koi chen chenarna leibje aina harijini futhil meyada leibidi lairadna huji Raj Bhavan CM banglo se sep oigadoribra oiroidoribra drone sidi mayam ni hana khangbire anywhere tahaningma mafamda eta target torga tahanba yari bane yam chakhutraba technology si yam chakhutraba aduna masidani koina India bloc na maruina hujiti state governments ni ngang dreda ngang work de dawni moida ngang work de dawni thopa ma dum ngangani center de leiba Modi ji gi government ji kari tawbiribage akhoi Manipuri praja sing kanbiba badudi tongana thamaga Manipur si India gi part amane ne lobiba targadi nation sigi security da masi threat tawba natra haibise masine ba si yoro bhauda adum Bharat sarkar gi moigi agenda aron ba hidden agenda or maybe secret agenda layraga kari kana naba Manipur praja sing sidi kashunati da sining ma si sunu haina kanna yengi bra haibise khoi Manipur da leiba praja sing da natana India da or Prithvi da North East da leiba praja sing da sigi stage or kanda akoi kari to wo yai haibise akoi question tawjeri bini ko mase ana I wafam khrasi mayam da thamjabani stage si yoksale haigra Kautrukta Kuki Khulai Paiba Singi attack da nupi ama hatkiba aduga chahi nauriba macha nupi amadi state forces kaya asok apan nanghan khiba thaudokpo akan mamawung da condemn tawi haina Federation of Civil Society Organization Manipur FOCS Secretary Information and Public Relation Naris Mangangi Cherul na thadorakli haukiba numiki nungthil pung anirom tawa matamda Imphal West District ki manung chanba Kautrukki Kuki Khulai Paiba Singna fayeng umang laikai dagi nupi ama atamna na target tawduna hatkiba aduga chahi nauriba
machanupi amana sohankiba amadi state force kaya asok apan nanghankiba terrorism ki thawong chathariba kuki terrorist sing adu mathakta Manipur lengak amadi central government anina logi oiba chaba thabak lokhatuna chairak pigadabani haya cherol asina fongdorakli thengkhang kaya da kuki terrorist singna afaba makhalgi khulai sizinaduna chatharakpa attack da miyoi kaya maru oina nupi amasung angang kaya hatkre masi fawbada India lengakna action amata lokhatana yengduna leiba haibasi angakpa fawi drone sizinaduna bomb fawba thadarakuna state forces amadi micham kaya hala fawba tumina leishinba tarabadi miyamna English amaga chamapa nifumapan gi mamangda leiramba pre-merger political status adu talakloi hainingai leite central government amadi state lengak anina ahenba security forces sing thak khudakta thajinduna kuki terrorist sing tang khaigadabani haina charol sina makhatari JSC against brutal killings of 𝐶𝐢𝐯𝐬 𝐁𝐫𝐴𝐬 JSC convener ning popular na chief minister na ingna chikna leire haibat nonganba numita akhak araw nangi haukiba numiti kautruk thaudok santi gi makhola haiba wahang hangkhre haukiba numita kautrukta kuki khulai paiba singna landarakpada fayeng PHC dagi 𝐶𝐢𝐯𝐬 𝐁𝐫𝐴𝐬 mapam lamdamda lakpada laibak thiba kuki khulai paiba singi attack na maram oiraga laikhidaba amadi chahi nauriba machanupina asok apan nanghankhiba thaudokpu yaningdaba fongdoktuna fayeng mamang lekai dagi miyoi singi club amadi CSO sing mifam ama pangthokre convener na makhatana haikibada mishi adugi matangda chaba warep lawba laitri adubu lengak natang taba khongthang ama paikhatriba fawbadi asiba hakchang lawroi haina fongdokre amadi lengak na khulngakpa sing kautrukta leiba yaroi karigumba khulngakpa sing thamlamba tarabadi mari leinaba sing chairak pigani haina warning taba maramna khunja singna khulngakpa sing chief minister na tha taruki manungda ing tapa hanjal hangani haiba wafam Jarubani, Adubu Kulngakpa Lahandabagi Achengba Tanja Lauduna, Peace Rally Nonganbaga, Landarakpagi Pau, Intelligence, Lengak Amadi, Center na Kangbang Amdraba, Haiva Wahang Asi, Hangkre, Loina Napen, the Wahi Kaya Sufundokre. Honorable Chief Minister, so, Tampakta of the action Utpangambuda, Madugi action to Maching the Utpiu, Kuki area the Utpiu. Chief Minister na Santi Leire hek hairaba Santi Leire haibudagi mungdang na traga nongalaga adum akhagraw din nang ngabin madigi Santi makholla ngarang kautukta thoibase haina government hana question ama tawni Santi gi makhonje asina mapam lamdam koira chakhibudo masa yauna halakadam do halaktriweda asibagi paw hana yumbe yawre ibni masira honorable Chief Minister na sarkar na Santi Leire na hairise asi question hangni eba tawigum sung sarkar gi side tagi angdang bama ultimatum mama prajagi welfare gi damakta piraktriba bawbadi asiba hakchang asi laudaba habi ware sidi meeting asida hujuje khoi kanna tanari adudagi different section of praja singdagi masigi mod ase fondok piri haina ai haijaningi RPI Atwaligi National Secretary Mahesor Thaunawjam na luchingba amana Assembly floor da haikiba wa document tawduna leigadaba wani amadi state lengak na hairiba matamda India lengak na tagadabani asengba achungba oiba wafam sing state lengak na haidana na thaiduna amadi na koina na haiduna leibana India lengak na thokliba irang asi furup anigi marakta thokpa irang oina lobana irang asigi waroshin puraktabani haina fongdokre wafam asi ngarangdagi nauna Irangi matangda kay sampatat leiba party ki office da pangthokiba pawgi mifamda mahakna haikibani mafam aduda Mahesor Thaunawjam na makhata na hai May ahum dagi peace rally gi mingda kuki singna afaba khulai pairaga Meitei singda landarakpadagi hawrakiba irang ni haiba asi miyamna loina khangnarba wafam amani masida sunatana kuki khulai paiba singna leptana landaraktuna ngasi fawba lan tawriba asisu mipum khudimakna khangnari matam khara leplurba matung ngarangsu kuki militant singna drone sizinaduna kautrukta bomb thadaraga lal taroktuna nupi ama hatkhiba amadi paumi yauna miyoi mapan hena asok apanang haliba asisu miyamna khangi Laibak Tibadi ngasigi lengak amadi luchungba sing masi pumnamak asi khangdaba oina ure lal asi loishinbiu lal asi kuki khulai paiba kuki militant kuki narco terrorist singa chatharakli bathawungni haina miyamna local media singda laudunasu luchungba oiriba lengak pairiba singna point tawduna haidabana ngasigi irang asi loishindabani maram aduna lengak pairiba amadi leiriba luchungba singna irang asi kuki militant kuki narco terrorist singna thokhanbani haibasi India lengak yauna mayek singna khanganbiu haina mahakna makhatake Representative
representative oiriba akoi gi damta document oina officially oina chida chatlaga mapanda complaint oina chatkadaba sing assembly da oiro parliament da oiro manung da oiro mapanda oiro ruling da oiro opposition da oiro kanam da direct akoi state leaders sing sina representative sing sina kuki illegal immigrants kuki terrorists nakoi makoi na tawdagi akoi manipur se thugaina ba tawra abani ko manipur changjal abani ko manipur se mangna ba tawra abani ko india se mangna ba tawra abani ko haibase haiba ngamdri se kari gino haibasin aduna ngasi bogi problem solve tawdri ba se makoi da point tawdabaduna mapan gi su makoi da complain ama official oina record oina laktrabadina makoi da su haibadi samudai ani community ani khatnabagi type ta so urabnina problem se solve tawdrabra na khalapam su yaure makoi da aduna assembly da su khanabi gadamni makoi ku kana ko terrorist makoi se kamai akanba action ama ultimatum logadamno hai gadamni parliament da su lawgadamni akoi manipur thoiba irang se si kuki narco terrorist na thon bani makoi se amtang achowa pani sama tawbiro indigenous people nyam sigi yu mai thagrabani warabani huji haibase direct point to point ngangbiyo ba point to point ngangdabida akoi gi direct point to ngamdabagai koi thuoga nakoi na atom tawleibase sinam official oina documents oina official people representative to nangak trabadina prajana laure na kaidu duinom da habiro ne ado silumba myam sina akoi gi manipuri problem se solve to dabagi acho maram ama leire haibase si haijaningi tawai ba pot sida aduna direct wangang mangamdaba official mina direct point to bungamdabadagi ngasi akoi problem se sibu chatharak pani ko haibagi akoi da nungang ba ma pokchare aduna tasengna lairiba leaders sing it may be internal leaders or external leaders lairiba leaders myam na representative makoi na ngang baduna official record oidoini makoi na direct tholi manipur crisis tholi ba se kuki na lali kuki terrorist sing sira tawrapani makoi se dangerous ni makoi manipur thugaina ba tawre india thugaina ba tawre se direct point tawraga haibiyo ba adu taragadi adugi official record to chatkani ba akoi prajano ina law leire media ina law leire ba koidi aduna siga soibedagi ngasi sahi ma makhai yoksalapani haibase ai haijaningi myamda Kuki militant singna drone sizinaduna aerial bombing tawkiba amadi ambulance sizinaduna landakiba sing adu sathirba warni miyoibagi wakhal chendaba thawongni haina COCOMI gi media coordinator 𝐂𝐲𝐸𝐬 𝐁𝐫𝐴 na thadorokpa cherol amada phongdorakli cherol asida makha tarduna haukiba numita Kuki militant singna nongmai vom amadi emergency service ki ambulances naduna kautruk ki micham Meitei Micham da landaratuna nupi ama hatkiba amadi macha nupi yauna miyoi mapan hena asok apa nanghan kibabu yaning da bawafam tamlakli haiba ambulance adu leimakong army camp lomdagini haiba khangbangamle hairi koki khulai paiba singna humanitarian service vehicle bu lana sizinaduna menungsigi wangmada landabada siznakibadu COCOMI na pen da bafungdorakli Kuki Inpi singna national media amadi press da lana paw sandoktuna miyam da utchaiba sing Manipur police ki maikai dagi sengdoktuna tamthiba mawong drone attack Kuki militant singna torokibani haiba wafam phongdorokpadagi national media singna nauna amuk achumba pausing phongdonarki haina cherol asina palli loinena ngarangi thodok aduda Kuki Inpi singi maikai lana national media amadi press that lana paw sandokba ahan banate maramaduna mari leinaba singna athubada action lokhatuna viral oyakraba ambulance registration number gi mathakta paikhatpa yaba logi oiba thabak paikhatpiyo amadi laikhidrabad amadi asok apan nangkraba mama machagi matik chaba laman khumnaba thawrang sinbiyu haina cherol asina apil tawrakli haukiba numita khanghaudana haurakpa landa lanjenaduna phumlau primary school da changjafam lauduna leiriba khunja singda Indian Red Cross Society Manipur State Branch ke tengbang polam singyan thokre haiba tembang gi khongthang adu Indian Red Cross Society Manipur State Branch ke chairman Narendra Ningombana luchungba team amana nongmagi changdaba yadraba polam sing adu yenthokibani Kuki militant singna nongmai amadi bomb sizinaduna landarakpada lanjenaduna relief camp ta leiriba khunja sing aduda Tarpaulin amadi Kangkhal inmate singda yenthokpaga loinana inmate singda pukning thawatpa phongdoki loinana mari leinaba singna chathariba lal asi loihanaba angamba thaudang lobiduna micham kayagi punsi kanbina basu Indian Red Cross Society Manipur State Branch ki maikai dagi apil tawragli Manipur Staff Selection Commission's MSSC nauna chairperson khalaba 𝐷𝗫𝗓𝗔𝗡 na lenga ki thabak tawbada senja thumja tawdana tasengna mai paklaba miyoi khakta da thabak hapkani haina phongdokre ngasi Manipur Secretariat South Block ki conference hall governor gi ayaba yauraga additional chief secretary MS Khalna Manipur Staff Selection Commission gi chairperson oina nauna chahi asigi August 13 da governor na order ama thoktuna chahi ahum gi oina khallaba matung ngasi wasak lobaga mari leinana 𝐷𝗫𝗓𝗔𝗡 na makha tarduna
MSSC gi mathau ningthina tohanduna thabak lobada niyom chumna logani hojik office asi Imphal West DC da attached tawduna leiri maram asina staff amadi infrastructure ningthina mapung fana semjin bada matam kharadi changani adubu lamdam asida thabak phangdana leiriba miyoi sing MSSC gi senja thumja tohandana thabak phanghanna ba khona gani haiki thawamadu da Manipur lenga ki makok thongba officer kayasu saru yakhi. Okay, Government of Manipur now newly established Manipur Staff Selection Commission ki chairperson right now 30 July 2024 the appointed to Vivani adada koi haiba Manipur Staff Selection Commission Act 2022 sigi makhada at least or taken by the governor or the person authorized or appointed by the governor is required. Adu matung na koi sa MS Khan special subject is authorized or sigi wasat lobani adada the term is for 3 years from the date of assumption of charge, that is from today, and this is a new one. And I of course quickly website class 1 class 2 ki MPSC ki through the law subordinate staff group C group D maybe later and this is cross sector with the 𝐷𝗏𝐿 is it to me among the parties is it regulation frame to the official later office is temporary training center namko extension training center na DC office in Bangladesh ke building mo RDNPI ni adada koi for the time being government DC number the temporary office ka salai ni hai then I own staff han establish to home sang then usi ka hybridization the frame to home sang and I have to do a lot of work and public to ki thajadaba transparency later ma happy jabi to ko khotpa adu malai bigi through this commission at least I will try my level best I have a higher authority concern of the Canada okay at least public convenience the transparency line now or by cousin persons could be continued to have the message to pinning Imphal West District ki manung chana leiba kautruk amasung kadang manda kuki khulai paiba singna chathakiba tamthiraba attack pu Meitei Alliance na condemn tawrakli attack aduda kuki khulai paiba singna nongmai amadi afaba makhal gi drone rocket propel projectile sizinaduna nongthaktagi vom thadaraki makoina kapakpa nongmai maruna panbadagi angom ombi surbala chahi 38 sikhre amadi mahaki chahi tara Nithoi tang mangairibi machanupi yauna miyoi mapan asok apan nangki loinana lengang na khulai paiba lalhoba singi darkar leiba lokhat pham thokpa khongthang lokhat kani haiba asi yaningi adubu chap chaba action oina utpira u haina phongdorakli yamkraba Central Military Force amasung paramilitary Leshing Humdara counter terrorism Tengnana Balgidamak deploy Toriba Singh Miamgi Punsi amasung lantum kuki terrorist singi makuta git Kanba ngamdaba haiba asi thamoi sokna nungaiti haina Meitei Alliance convener na cherol amana thadorakli ngasi nongmagi oiba media sensitization on school education program ama pangthokre All Manipur Working Journalists Union linkhat khiba chahi yangkhai surakpagi Golden Jubilee celebration ga mari lenana amjogi amjuna sinduna chahi ama chumna chatharakpa tongan ba thauram gi manung channa thauram aduda Manipur Press Club ki Loktak Hall da pangthokhi haudokpagi thauram ga mari lenana Education Minister Thaunawjam Basanta Kumar na phongdokpada lamdam ama chawkhatpa haibasi lamdam aduda leiriba miyoi sing mahai masing ningthina hairaba matamda ta oi afaba mahairoi puthokna ba khona bada niyom chumna examination sing pangthokpa mathau tai amadi lamdam asida khundaminari ba furup khudimaki aigi haiba wakhol adu thadoktuna aikhoi Manipuri amani khanduna mahausagum nungshi chanana hingminana bokhona minasi loinana kanagumba lub amana natraga kanglup amana makhoina karigumba demand ama tawba matamda National Highway singda ban amadi blockade hektamak tawrakpa asi Thingaba National Highway eki matung inna National Highway singda ban blockade tawrakpa miyoi sing the prevention of ban and blockade highways haiba law asigi matung inna pharba matung jalda thamba hauragani haina su phongdoki loinana amjogi President Bizoi kakching tabamgi maikai dagi su thauram aduda mari leinana wafam kaya phongdoki Kasing kasiki function se apni in honor of the celebration of the Jubilee, Golden Jubilee celebration se apni department side the honor position but se the leading role lobby se apni
Suyal Nadu personally, Magi initiative so heavy here, Aduna Mahak come to me very good initiative to honor our friends from the media, and rightly so. ngasi lilong haurebi mayai lekai ngangau bazar gi felicitation cum interaction program ama pangthokre thoramadu mapung oina englising ani kunmari gi council of higher secondary examination aloba 12 exam da 13 position da pass tawrakraba Muhammad Afraz Baboy FMGE examination da yarokrabi Dr. Alima MK Farzana Sultana English Singani Kungi Board of Secondary Education Manipur na loba 10 exam da 15 position su lorakhibi amadi English Singani Kunmari digi NEET exam da su selection fanglakhibi FM Anjana amasung aroibada Minerva Football Academy gi VM Azam Khan bu felicitate tawbagi program Haureibi Adult Development Association HIDA na sinduna pangthokre thoram aduga mari lenana General Secretary HIDA Atipur Rahman na wafam khara से अखोना जाना सिंथरी बंगसी के felicitation cum interaction program asi अखोमेना asi ga होकल बिबा अखोगी माइबा सिंगा asi अखोना काय कोनु उचरिबा नुई सिंग asi दोय दुपा ममांगा देगी नत ममांगा लेरम पसिंग देगी हदकी सही असिदा अनौब परफॉर्मेंस अमा अखोगी लाखदगी अखोना asi मोई काय कोनु उचबनी अखोगी इस्लामिक की ओना अलिमा कोर्स हाइजा बिताई इस्लामिक रिसर्च ता अखोगी अलिमा लोइरबा यमना मा अलिमा लोइरबा मतुदा एजुकेशन दा मपुरा तुना एजुकेशन की केयर संबला हतसी इनौना अखोगी डॉक्टर तंबुल लोइर मतुदा मा FMG 2024 दा मा पास तौदुना माइ पालपदा अखोइना मार्क से मनबो मुस्लिम कम्युनिटी होइनदी मार्क ना अहान बनी अदुना अखोइना हिदागी एरिया दा दागी एजुकेशन स्कूलबा आरमतुना मा अखोइना मपुंगेना काय कोन थोरमनी अखोइना हाइजेनिंग बदे हिदागी ना अखोगी नंदम मसिगी हबल मे बाहिरोइ सिंग अमसुं सानवा सिंग आफि तौनी मसि मसा मसागी पांदम मदु को लोइना मसा मसाना तौगेना खलिबा सिंग अदु चपजिंगना लगिरा कांदा मफुं फाना तौगी मसि तौबदा अखोगी सागी चनबी सागी कल्चर असिगा करिगुम मता येना गोफना प्लेके मसि तौना तौबा याई मसि मजा हबल मीप सिंगनासु मसि गे लगिरा कांदा खरेना येना अबा अतुंदा खरेना यामा अखोगी ग्रुप असिगी लोइना अखोगी सतरिबा अखोगी कम्युनिटी सिगी तमा हेड एजुकेशन दा माइ उसिलनबगी पांदम अदुदा अखोइना पखुचबनी Jiribamgi khwaidagi chawba fishery mari leinaba singna meeting changbiu haina handak nauna semkhiba All Jiribam United Fish Farmer Association Ajufa na phungdurakli ngasi Ajufa gi mihut singa devong khunau da leiba fishery department gi fishery officer M Manichan ga officer unakhibada wafum asi phungdurakhibani Ajufa gi executive body member amadi advisor M Romeo Singa fishery officer unaba aduda yauke Fishery Officer M Manichan ga Jiribam District ke Saukha Thaurang amadi matam gi ipau faudok naduna puna Jiribam District ke fish farmer sing chawkhat naba wafam sing yauna wari shanakhi loinana matam gi lagliba scheme sing fazana niyom chumna lauduna amasung sizinaduna he na faba lamdam ama oina bapuna hotnamina si hainasu wari sanaduna wari sanaba aduda phongdoki ngasi unaba aduda saru yakhiba Ajufa gi president M Bufen Singh na haikibada fishery officer M Manik Jana angamba hotnaduna punna chatminaduna amadi matam gi training piduna mateng pangnaba hotnage haiba wafam phongdorpagi damak thagatpa phongdoki makhata na Bupen Jiribam district gi khwaidagi chawba fishery farm kuthi kong haiba part mari leinaba authority na meeting changbiu haina appeal tarali Ajufa nong semjaba All Jiribam United Fish Farmers Association na अखोगी Jiribam gi sari department gi officer singa nazar sida sari department gi officer gi Meitei degi kana ngai to pautun sing tambire loina na अखोगी kusam na samina duna anauba nongna अखोगी nga jokpata tha jawbi ba singi training program na singba nganu kaya tongna ba ji matang da su kana zarai punna masigi Jiribam gi khadi chawba अखोगी
Kutikong aina khanariba fishery department gi fishery asi yengba nuayakta amasung nang sindok manabagi sindok pamadi anuba program sing hapsing binaba ain su matapanga kari sarkar gi losin sinda mari sing sing binaba adu thagna kai doki kunu sing binana ni sing Assam ki Barak Valley da Manipur singna namna tariba Kasar Karimnagar amadi Halakandi da aduga Brahmaputra Tampak ki Hozai da tariba Manipuri Meitei Singi Anoba historical gift ama oina Assam lenga na handak district mari da Manipuri lolbo associate language ohalakhibaga loinana lol asigi mayekbo masak khangbirakpa asibo regional indigenous forum for peaceful coexistence refco gi maikai dagi hainingai leitana thagatpa phongdorakre loinana Assam gi lol ase ing 𝐿9 ꯌꯥꯡꯈꯩꯅꯤꯄꯥꯟ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕ ꯉꯁꯤꯗꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯦ ꯍꯥꯏꯕ ꯌꯥꯏ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛꯄꯨ ꯃꯁꯛ ꯈꯪꯕꯤꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯇꯞꯄ ꯍꯤꯡꯁꯥ ꯇꯧꯗꯕ ꯂꯩꯃꯤꯟꯅꯕ ꯀꯥꯡꯂꯨꯞ ꯇ ꯑꯀꯥꯏ ꯑꯇꯣꯏ ꯇꯧꯗꯕ ꯂꯩꯃꯤꯟꯅꯗꯨꯅ ꯀꯥꯡꯂꯨꯞꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯉꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯊꯧꯖꯥꯜ ꯍꯩꯕ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯗꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕ ꯃꯒꯨꯟ ꯀꯌꯥ ꯑꯁꯤ ꯈꯪꯕꯤꯕꯗꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ NC Kuman Secretary General na khudek piduna thadorpa cherol amana khanghalakle loshilakpada maru eba pa amukhana pijari angam bahana zarashanu angambana palhaurasanu haibagi phibamda Modi Sarkar na kumhai yengduna leiriba ase karigino haina CLP gi leader 𝐶𝐞𝐰𝐬 bina phongdokre Drone season naraga bom thadarakuna micham kaya halama fawba tumina leishinba tarabadi miyamna in 𝐶𝐤𝐯 1998 gi mamangda leiramba pre-merger political status talakloi hainingai leite haina Naris mangangna phongdokre Chief Minister na ingna chikna leire haiba nonganba numita akhak around nangi hai haukiba numiki kautuk thodok santi gi makhola haiba wahang ningthaujam popula na hangkre Asigayandi Naris Window Manipuri News Lesson Jerem Ling Tabiru Pumna Po Amukana Kurumjari Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.